Tamo, kadaida amuk chatpige haino. Itaw Thoiboida chatlaga mukhogi thabo mafam aduda amukta yawba yagadra haiduna hangluge tawbani. Hojikti irangsu leibanina chingda singchan pasu yadre. Aduna Itaw Thoibigi thabo mafamdo aduda aibu yawba yagadra haiduna hangluge tawbani. Tamo, nangbu makhogi thabaktubu shubadabu haibo hinagadrane. Hainadi haidunabu yumda sum lesanba yaribro. Chadabadi yadabanina nongma sum chasalai cheng chaki leiroi. Aina thabak satrabadi karaidigi pisana cheng wangani. Aduna ai Itaw Thoibadane makhogi thabakto yawge haiduna amukta hairuge. Tamo adudi tamo chapiruro. Aishu iru jamaithajaraga tamo halakpa nangnaba chaising losenjaramlage. Itaw, thajadeda itawnaga asumna lakhuse. Aikhoi anishu unakitapa yamna kuire. Aishu thabak sangdabanina itawoida ngahak chathorokpachu sangdre. Ado itawna ai yumsida laisibu kari leiba yawrigi itaw. Itaw Thoiba, aina laklibasi Itaw Thoiboigi thabak mafam aduda aibu kita yawjagi haiduna hangena laibani itaw. Yaragadi itaw aibu itawoigi thabak mafamduda amukta yahanbiyo. Itaw, nangbu aikhoigi thabaktubu haibu hainagadrane. Itaw, aikhoigidi tikagi thabaknina yamna wabani itaw. Itawbu haibu hainagadro. Itaw, hainadi haiduna sum leibadi yadabanina itawoigi thabakto yawjagi itaw. Hainanaba adum tawba tabani. Hojikti chingda chatuna singchanbasu yadre. Adunane itaw thabak suningai amata leitre. Itawgi thabak mafam aduda kita yahanbiyo itaw. Fari adudi itaw aikhoigi tikada aduda itawbu yawba yagadra haiduna hayeng aikhoini chalaga hekta hanglasi. Aidi itaw tikadagi makhada leibanina itawbu yaw haiduna hekta haibasu ngamde. Makhoigi makhada leibanina aina kusirasi tawbasu yade. Aduna aikhoi ani chalaga hayengdo hekta hanglasi. Itaw hayeng ngaidrabasu hawjik chalaga hekta hangurasi itaw. Itaw ngasidi yararoibo. Aishu imanaba amagi yum sangaba sakadabo lei. Aduna ai ngasidi thabam hamda chatlaroi. Hayengdo hekta chatlasi itaw. Hoi itaw adudi aine hayeng ayukto itawgi dala age. Adugane itawga punna chatminasi ko itaw. Adudi aishu amu chatlage itaw. Tamo, hangbiraba natro. Tamo bu thabak subado yawba yagane bu harakparo. Hangbudi hange maduda yawba yani yaro haibadudi hayeng makhoigi tikada aduda hangdrabadi Itaw Thoibana haiba ngamde hai. Masu migi makhada leibanina aina ngasi chatlusi haibada masu yum sangaba machakani tahawi. Aduna ngasidi pharak tani. Phari adudi tamo, hayengdo chalaga hangbiro. Aina chai singa loiduna thamlabani. Tamo chathokpiro. Aidi angang school halaga punna chaminarage. Tada, tingki masasi ama chanbada numit nini humni changlabadi yararoida. Tado isu thabak tawu matamda khara thuna tawnaba tawbiyuba. Thabak su ate yamna walibani. Ibunga thanin tingki oibasida phapat toksambado yada tawbani. Tingki sibudi ngasi loisalani. Ado ibungo nangbu paisaga yawribro. Paisaga yawradi tadada lupa lising amata piramuba. Hore numidangi chenga amata lehaude. Tada, aidi hana tada hoida aigisida thabak suba yawrabadi thakai fatribo kusumala mata piba ngamlo haikhiba natro. Phare tada ai amu yawrage tingki se phapa loisalagane makha thangbagine waldo amu chakhanaba taw. Tompok hidakto maduna konarani makha tana thiluranu. Adugi hidaksingdo loina pusalo. Ta thoiba aina nangbu khakhangana lao haiba natro. Aduga asuk thenga laisina kamai tawrino. Nangbu khakhangana laaga thabak tawri singse amukta phajana yengsalu kedorage. Ibunga thanin ai hayendagidi nganna laknaba honajarage. Ado ibunga thanin aiga lakminaribase aiga yamna luna tinaba marupni. Mabu aikhoigi thabam mafam asida yawba yagadra haiduna hangena laklibani. Ta thoiba hojiko oinadi mi awatpa amata leite.
ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯅ ꯍꯧꯔꯛꯂꯕꯗꯤ ꯃꯤ ꯋꯥꯠꯂꯛꯀꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯑꯩ ꯇꯥ ꯊꯣꯏꯕꯗ ꯍꯥꯏꯖꯔꯛꯑꯒꯦ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯏꯕꯨꯡꯉꯣꯅ ꯃꯌꯥꯝꯗ ꯄꯤꯅꯔꯤꯕ ꯈꯨꯠꯁꯨꯃꯜ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ 2 ꯈꯛꯇ ꯂꯧꯖꯒꯦ ꯑꯩꯒꯤꯗꯤ ꯐꯔꯦ ꯇꯥꯗꯅ ꯑꯗꯨꯝꯅ ꯃꯌꯥꯝꯗꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯅ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯇꯥꯗ ꯊꯕꯛ ꯌꯥꯎꯕꯤꯔꯣ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯔꯛꯄꯁꯤꯗ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯅꯁꯤꯗꯅ ꯍꯣꯏ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯁꯤ ꯑꯩꯈꯣꯏꯕꯨ ꯊꯕꯛꯇꯁꯨ ꯁꯨꯝ ꯁꯨꯗꯅ ꯂꯩꯕ ꯉꯝꯄꯣꯠꯇꯦꯗ ꯃꯁꯤꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯉꯤꯕ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯄꯣꯊꯥꯁꯤ ꯊꯕꯛꯇ ꯁꯨꯝ ꯁꯨꯗꯅ ꯂꯩꯕ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯍꯣꯏꯅꯦ ꯄꯣꯊꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕꯇꯣ ꯑꯃꯨꯛ ꯐꯥꯎꯖꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯣꯟꯊꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯇꯣꯝꯄꯣꯛ ꯃꯥꯅ ꯆꯩꯒꯅꯤ ꯍꯥꯏꯗꯨꯅꯕꯨ ꯊꯕꯛꯇ ꯁꯨꯝ ꯁꯨꯗꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯊꯕꯛꯁꯨ ꯁꯨꯒꯗꯕꯅꯤ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯒꯗꯕꯅꯤ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨꯝ ꯁꯨꯗꯅ ꯂꯩꯕꯕꯨ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯃꯥꯒꯤꯁꯤꯗꯤ ꯍꯦꯟꯕꯨ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯏꯅꯦ ꯔꯥꯖꯨ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯀꯅꯥꯅꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯅ ꯊꯕꯛꯄꯨ ꯁꯨꯝ ꯁꯨꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯇꯥꯃꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯑꯉꯥꯡꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅ ꯌꯥꯗ꯭ꯔꯦ ꯗꯣꯛꯇꯔꯗ ꯄꯨꯗꯗꯤ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯅꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥꯕꯨ ꯂꯩꯔꯤꯒꯦ ꯇꯥꯃꯣ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯉꯁꯥꯏ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯆꯦꯡ ꯋꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯥꯃꯣꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯇꯥꯎ ꯊꯣꯏꯕꯗ ꯆꯠꯂꯒ ꯏꯇꯥꯎ ꯊꯣꯏꯕꯗꯒꯤ ꯄꯩꯁꯥ ꯈꯤꯇ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯒꯦ ꯅꯈꯣꯏ ꯂꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯄꯤꯗꯤ ꯌꯥꯝꯅ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯕꯅꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯏꯇꯥꯎꯗꯁꯨ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕꯀꯤ ꯃꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯒ ꯄꯩꯁꯥ ꯈꯤꯇ ꯍꯪꯉꯨꯁꯤ ꯏꯇꯥꯎ ꯑꯩꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯏꯇꯥꯎ ꯆꯠꯂꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯇꯨꯅꯗꯤ ꯍꯪꯂꯒꯦ ꯑꯩꯒꯤꯁꯨ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯗꯣꯛꯇꯔꯗ ꯄꯨꯗ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯔꯒ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯃꯊꯣꯝꯇ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯇꯥꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯊꯥꯅꯤꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯄꯩꯁా ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯗꯒꯤ ꯄꯩꯁా ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣ ꯇꯥꯗ ꯊꯕꯛ ꯌꯥꯎꯕ ꯐꯥꯎ ꯅꯨꯃꯤꯠ 5-6ꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯝꯗꯧꯅꯅꯣ ꯑꯩꯅ ꯄꯩꯁꯥ ꯄꯤꯗꯣꯏꯁꯦ ꯑꯩꯒꯤꯗꯤ ꯊꯀꯥꯏ ꯐꯥꯠꯇ꯭ꯔꯤ ꯐꯥꯎ ꯈꯨꯠꯁꯨꯃꯟ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯕꯁꯦ ꯇꯥꯗ ꯈꯪꯕꯤꯗꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯊꯥꯅꯤꯟ ꯇꯥꯗ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯗꯤ ꯏꯕꯨꯡꯉꯣ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯄꯩꯁꯥ ꯈꯤꯇ ꯄꯤꯕꯤꯌꯨ ꯇꯥꯗ ꯍꯜꯍꯧꯕꯅ ꯐꯔꯅꯤ ꯑꯩ ꯇꯥꯗꯗ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯗꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯇꯥꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤꯟ ꯑꯩ ꯅꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯁꯨ ꯈꯣꯏꯔꯝꯖꯔꯒꯦ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯕꯅꯤ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯈꯨꯠꯁꯨꯃꯟꯗꯣ ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯍꯦꯔꯥ ꯇꯥꯗ ꯑꯩꯁꯨ ꯉꯁꯥꯏꯅ ꯐꯖꯅ ꯆꯠꯍꯧꯔꯣ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯇꯥꯟꯕ ꯇꯥꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯁꯨꯝꯅ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯐꯩꯖꯥꯎꯒꯤ ꯃꯃꯥꯏꯗ ꯀꯥꯎꯁꯜꯂꯝꯃꯒ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯗ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯇꯥꯗ ꯁꯥꯔ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯁꯦꯟ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯆꯠꯆꯔꯨꯕꯅꯤ ꯁꯥꯔ ꯍꯦꯟ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯁꯨꯛ ꯊꯦꯡꯕ ꯃꯇꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯂꯧꯕ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯃꯃꯥꯏꯒꯁꯨ ꯀꯥꯏꯔꯤꯅꯦ ꯏ ꯂꯣꯏ ꯊꯣꯛꯑ ꯃꯥꯜꯂꯦꯅꯦ ꯅꯪꯒꯤꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯤꯅ ꯐꯨꯔꯛꯏꯔꯣ ꯇꯥꯗ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ
ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯥꯗꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯃꯥꯏ ꯅꯃꯤꯠꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯥꯗ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯊꯤꯀꯥꯗꯥꯔꯗꯨꯒꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯌꯥꯕ ꯃꯈꯩ ꯍꯥꯏꯖꯔꯕꯅꯤ ꯃꯥꯅ ꯄꯤꯔꯛꯑꯣ ꯌꯥꯗꯦ ꯑꯩꯅ ꯃꯈꯣꯡ ꯄꯥꯏꯔ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯁꯣꯛꯈ꯭ꯔꯤꯕꯅꯤ ꯁꯥꯔ ꯐꯔꯦ ꯇꯥꯗ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯔꯤꯒꯨꯝꯕ ꯅꯆꯤꯟ ꯊꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯇꯥꯗ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯊꯤꯀꯥꯗꯥꯔꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩ ꯊꯤꯀꯥꯗꯥꯔꯗꯨ ꯇꯤꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯁꯥꯔ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯑꯁꯨꯛ ꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯥꯔ ꯍꯣꯏ ꯂꯥꯛꯄꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕ ꯅꯪꯅ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯑꯍꯜ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯇꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯈꯥꯏ ꯐꯥꯗ꯭ꯔꯤꯐꯥꯎ ꯑꯩ ꯈꯨꯠꯁꯨꯃꯜ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯣ ꯈꯔ ꯑꯣꯏꯔꯕꯁꯨ ꯄꯤꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯀꯥꯎꯁꯟꯕꯅꯤ ꯁꯥꯔ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯅꯪꯅ ꯊꯈꯥꯏ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯥꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯥꯌꯦꯡꯒꯅꯤ ꯃꯥꯗꯤ ꯅꯪꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯖꯔꯒ ꯁꯦꯟ ꯇꯥꯟꯖꯔꯤꯕꯅꯤꯗꯣ ꯅꯪꯅ ꯑꯗꯨꯝꯅ ꯄꯤꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯔꯝꯅ ꯂꯥꯌꯦꯡꯒꯅꯤ ꯑꯗꯣ ꯅꯪꯅ ꯃꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯨꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯅ ꯃꯉꯣꯟꯗ ꯂꯨꯄꯥ 50,000 ꯄꯤꯒꯗꯕꯅꯤ ꯀꯩꯅꯣ ꯁꯥꯔ ꯈꯣꯡꯄꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯀꯥꯎꯔꯨꯕꯒꯤꯕꯨ ꯂꯨꯄꯥ 50,000 ꯀꯝꯗꯧꯅ ꯄꯤꯗꯣꯏꯅꯣ ꯁꯥꯔꯒꯤꯁꯦ ꯑꯍꯜ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯌꯦꯟꯅꯒꯦ ꯈꯟꯕꯤꯔꯤꯕꯔꯣ ꯑꯩꯅ ꯂꯨꯄꯥ 50,000 ꯄꯤꯌꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯥꯎꯔꯨꯕꯒꯤꯅꯤ ꯅꯪꯅ ꯈꯣꯡꯄꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯀꯥꯎꯕꯗꯨꯗ ꯑꯍꯜ ꯑꯁꯤꯗ ꯄꯥꯝꯕꯝ ꯆꯥꯗꯨꯅ ꯄꯥꯜꯂꯒ ꯑꯍꯜ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯅꯪ ꯂꯨꯄꯥ 50,000 ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯊꯝꯒꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯊꯤꯀꯥꯗꯥꯔ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯇꯥꯈꯠꯂꯤꯅꯦ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯒꯨꯝꯁꯤ ꯁꯥꯔ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯂꯣꯀꯞꯇ ꯃꯔꯤꯟ ꯇꯦꯡꯉꯨꯔꯁꯤ ꯁꯥꯔ ꯁꯥꯔ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯁꯥꯔꯅ 50,000 ꯍꯥꯏꯔꯤꯕꯗꯣ ꯈꯔ ꯌꯥꯝꯃꯜꯂꯦ ꯑꯩ ꯃꯗꯨꯗꯒꯤ ꯈꯔ ꯇꯥꯔꯒ 30,000 ꯑꯗꯣ ꯄꯤꯖꯔꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯗꯨꯅ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯈꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ